ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯃꯥꯄꯜ ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ, ꯂꯩꯍꯥꯎꯗꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯃꯥꯄꯜ ꯁꯨꯕ ꯁꯔꯨꯛ꯫ ꯂꯝꯂꯩꯃ ꯃꯔꯤ ꯁꯨꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯕꯕꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯒꯤ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯍꯥꯏꯅ ꯀꯧꯒꯦꯗꯣ ꯑꯁꯨꯝꯅ ꯂꯣꯡ ꯈꯣꯟꯗꯨꯅ ꯂꯦꯝꯂꯩ ꯀꯌꯥ ꯑꯃ ꯇꯨꯡꯒꯣꯟ ꯊꯟꯅ ꯐꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯝꯂꯩ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯤꯉꯩꯗ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯊꯥꯖꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯑꯗꯨꯗ ꯊꯣꯛꯏ꯫ ꯈꯪꯍꯧꯗꯅ ꯂꯣꯡ ꯈꯣꯟꯕ ꯑꯗꯨꯗ ꯇꯥꯡꯖ ꯂꯤꯜꯍꯥ ꯑꯃ ꯂꯥꯛꯏ꯫ ꯂꯩꯍꯥꯎꯒꯤ ꯂꯣꯡ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯂꯤꯜ ꯑꯗꯨ ꯂꯛꯄ ꯎꯕꯗ ꯂꯥꯏꯅꯨꯔꯥꯁꯤꯡ ꯑꯗꯨꯅ "ꯈꯣꯏꯅꯧ ꯈꯣꯏꯅꯧ ꯏꯇꯥꯗꯤ ꯌꯥꯝꯖꯪ ꯂꯩꯕꯛꯁꯨ ꯌꯥꯝꯅ ꯐꯕꯤꯅꯤ, ꯅꯣꯡꯗꯣꯜ ꯂꯥꯏ ꯄꯥꯈꯪꯕꯅ ꯆꯥꯟꯕꯤꯔꯦꯗꯣ ꯈꯣꯏꯅꯧ, ꯊꯧꯖꯥꯜ ꯃꯤꯠꯌꯦꯡ ꯇꯥꯡꯖꯨꯝꯕꯕꯨ ꯌꯦꯡꯊꯕꯤꯔꯛꯂꯦꯗꯣ, ꯈꯣꯏꯅꯧꯒꯤ ꯌꯥꯝꯖꯪ ꯂꯩꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯆꯩꯗ ꯇꯧꯔꯤꯁꯤ"꯫ ꯂꯩꯍꯥꯎꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯀꯩꯅꯣ ꯏꯇꯥ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯦꯝꯂꯩ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯑꯁꯤꯗ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯒ ꯇꯥꯡꯖ ꯂꯤꯜꯍꯥ ꯐꯥꯕ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯃꯁꯤ ꯐꯥꯔꯒ ꯑꯩꯕꯨ ꯇꯤꯟꯖꯨ ꯂꯥꯏꯆꯨꯅꯕꯔꯣ ꯏꯇꯥ?" ꯅꯨꯔꯥꯕꯤꯁꯤꯡ ꯑꯗꯨꯅ "ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯇꯥ, ꯉꯁꯤꯗꯤ ꯏꯇꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯔꯥꯛꯇ ꯇꯤꯜꯂꯒꯗꯕꯅꯤ꯫ ꯏꯇꯥ, ꯃꯇꯝ ꯑꯁꯤꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯇꯥ, ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯅꯪꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯗꯣ ꯏꯇꯥ, ꯇꯥꯡꯖ ꯂꯤꯜꯍꯥ ꯑꯗꯣ ꯏꯁꯥꯏꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯣꯛꯄ ꯀꯥꯎꯅꯤꯀꯣ ꯏꯇꯥ, ꯂꯤꯜ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯉꯥꯁꯤꯡ ꯑꯗꯨꯅ ꯌꯥꯏꯔꯒ ꯆꯥꯔꯨꯀꯣ ꯏꯇꯥ꯫ ꯑꯗꯣ ꯇꯥꯡꯖ ꯂꯤꯜ ꯑꯗꯨꯗꯤ ꯅꯨꯃꯤꯠ 9ꯅꯤ ꯌꯣꯛꯎꯀꯣ ꯏꯁꯥꯏ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ, ꯑꯗꯨꯒ ꯊꯥꯗꯣꯛꯑꯣ꯫ ꯂꯩꯍꯥꯎꯗꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯍꯦꯛꯂꯨꯕꯅ, ꯃꯍꯥꯛꯇꯤ ꯂꯥꯏ ꯈꯨꯟꯗꯤꯅꯔꯤꯉꯩꯗ ꯆꯪꯂꯨꯕꯅ, ꯃꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯑꯗꯨ ꯂꯥꯏ ꯀꯥꯏꯗꯣꯡꯂꯝꯗꯥꯏꯒꯤ ꯃꯁꯥꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯃ ꯍꯧꯖꯤꯛꯇꯤ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏ ꯇꯣꯡꯂꯝꯗꯥꯏꯒꯤ ꯃꯁꯥ ꯑꯗꯨ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯩꯍꯥꯎ ꯂꯥꯏ ꯅꯨꯔꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯨꯝ ꯌꯧꯔꯒ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯂꯒꯦ ꯂꯦꯞꯂꯤ꯫ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯑꯗꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯒꯗꯧꯔꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯑꯗꯨ ꯑꯀꯤ ꯑꯈꯪ ꯈꯖꯤꯛ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯂꯩꯍꯥꯎꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯨꯔꯥꯕꯤ 9 ꯑꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯪꯂꯝꯆꯠꯇ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯨꯔꯥ 9 ꯑꯁꯤꯗ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯍꯥꯟꯅꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯂꯩꯍꯥꯎꯅ ꯍꯤ ꯇꯣꯡꯗꯨꯅ ꯃꯝꯂꯤꯉꯩꯗ ꯄꯥꯠ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯤꯉꯩꯗ ꯂꯩꯍꯥꯎꯗꯤ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯂꯥꯏ ꯅꯨꯔꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯤ꯫ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯉꯥꯁꯤꯡ ꯑꯗꯨ ꯅꯨꯔꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯏꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯇꯥꯡꯖ ꯂꯤꯜꯍꯥ ꯑꯗꯨꯁꯨ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯈꯤꯕꯒ ꯂꯩꯍꯥꯎꯒꯤ ꯃꯃꯪꯗ ꯁꯤꯖ ꯇꯨꯝꯕꯤꯅ ꯂꯥꯎꯔꯛꯏ, "ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯀꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ?" ꯂꯩꯍꯥꯎ ꯅꯣꯛꯇꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯣꯃꯥꯏꯗꯧꯅ ꯑꯣꯟꯊꯣꯔꯛꯏ, ꯁꯅꯥ ꯃꯆꯨꯒꯨꯝ꯫ ꯃꯃꯥꯅ ꯀꯞꯇꯨꯅ "ꯂꯩꯍꯥꯎ ꯂꯩꯍꯥꯎ" ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯂꯩꯍꯥꯎꯗꯤ ꯗꯣꯂꯥꯏ ꯐꯩꯅ ꯇꯣꯡꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒꯨꯝ, ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅꯃꯛ ꯂꯥꯏ ꯀꯣꯃꯥꯏꯗꯧꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯈ꯭ꯔꯤ꯫ ꯁꯤꯖ ꯇꯨꯝꯕꯤꯗꯤ ꯍꯤꯛꯅ ꯀꯞꯄꯤ꯫ ꯂꯩꯍꯥꯎ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ "ꯀꯝꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪ ꯑꯗꯨꯕꯣ? ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯟꯈꯤꯕꯗꯨꯕꯣ? ꯃꯪ ꯍꯥꯏꯗꯨꯅꯤꯗ, ꯃꯪ ꯍꯥꯏꯕꯁꯤꯗ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯕꯅꯤ꯫ ꯁꯌꯤꯡ ꯄꯥꯝꯕꯣꯝ ꯑꯁꯤꯁꯨ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯐꯅꯦꯛ ꯂꯣꯜꯂꯝꯕ ꯑꯗꯨꯅ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯂꯩ ꯑꯗꯨꯕꯨꯗꯤ ꯇꯦꯛꯈꯠꯂꯝꯃꯅꯤꯗ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛꯄꯅꯤꯅ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯤ ꯇꯧꯔꯤꯁꯤ, ꯐꯃꯨꯡ ꯑꯁꯤꯗ ꯏꯊꯟꯇ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩꯔꯤ ꯏꯁꯥꯁꯤ꯫ ꯂꯩꯍꯥꯎ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫
Adubu hojik ngaihaki mamangda ukhiba aduna mahak tumthaba yadri. Adubu tumdabadi yadabanina tumba themnaba hotnabada masa adu awaba ama oiri. Hojikti Leihauna tumthaba horakpadadi sajik masung kanglakli nong ngantorakli. Sija tumbidi yahong nganta hogatuna thaba ingkhangsing adu loisilli ngarang numidang masabu soikhiba adu ningsingai mapum thitna wajarabani isasi piklingaidigi hongna imagi ibema Leihao nangdi ningol nini pibanati nangna nipa oiramlaba satningba tongningba kaya ama imana nangbu naning tamhallamgadabani laikai khunai asigi chatnabina nupina numidangda thengna mamna chatpagi chatnabi leirakti isadi leisabini mapung mare pharak libi isana thengna mamna hanjilakpado imana aduk wajabani pu pangsuna nakondi mina haina kini haiduna imabu warau kanuko sibu kayada nungaina tumliba ahing chukpa filon bagi waram lani taurisi nahange hogatpa matamga hairobadi hogatpa yarabani masi aibu hogduk asirani hoida ngaihak tumjarasunuda kaithel karam daidu oina hogduk lagi sija tumbi asi khalladuna ma ayuk ngantana hogatuna mana ayuk nganna chatlaga hekloba leising adu khantok laga kaithen kabada punaba chem sarammi ngarang Leihauna heglakpa lei adusu hek thengnaruri leising adu yendai aduda lana fajana kuplaga thamliba adu kupsiliba la adu hek haiduk lubada naton sumang aduda Leihao leirengi leinamna manaton aduda yairai sija tumbi pungang ngakli kaidigi sana Leihauna sibo yendai asibu pikhek thallida hojik asibu sana Leihao satpa matamlani as khangjalak chadreda awoiba kumbi kalen naidna satpa leisu panglei marei as aduna oiramlanida sana Leihao asina onthoknasu phajakreda kaidigi hek loriba chatno magi sibo ngarang mana numidang thengna hanjila idubu sana Leihao asi hekpagi oireko as aidi asomda maputhina ngangluri sija tumbi wakhal kaya amanungaitri machabu sei thangduna nganglubada adubu amaromda yendai thanna yauriba sana Leihao adubu ubada harau jarammi yai pokaithel yauraga yuonbada soidna sen mayam am fanglani khallubada sija tumbi leising adu makol makonta aduna Leihao mana aduna amomtang konchillaga madugi manungda sana Leihao adu fajana hapchilli sana Leihao adu paibada masa adu tu khyau khyau chungi Leihao di adumak ningaidana tumli chak thungba changlai chak chapu adu mai hek thagat ki tawbaga sakhum lomda leiba ngayok chapu adugi manungda isingna churok churok tawba adu tarai sija tumbina khalli ngayok chapu asigi maningdabu hojikbu kaidigi ngano sibo aibu nga leikhibrani ngarang numidang wairam yairepo kaithin kumakpada as kaidigi aidi leirakhideda asi khalladuna sija tumbi ngayok chapu adugi makhum khumliba adu hangtoklui kari ngabu yawbano haiduna chapu adugi manungda tanglei ama nga maya marak aduda yauramba adu uri lelha amasu topna yawi khanglaw laurei sija tumbina chakum aduda khangprek khangtuna khanglaw laurakpa aduda Leihao su tumlambadagi mikap khangthok thoklai masamana ipha phana Leihao chakum lomda mamana lawba adu tahari sija tumbi wadi ngangdena ngayok chapu aduda makhut tinduna tai Leihao prap changai yenglubada tanglei ama lilha ama nga kharaga yauramba adu thengnari Leihao khangprek khangi kaidigi ngano sibo mahakti ngarang lainupising aduga longkholaba adu pomnamak kawkhri masana masa loinamak kawkhri ngarang ahing adugi thangdoksing adu Leihao kok sari ngayok chapu adu tap launa paikhati aduga maning thonglomda chenthorai aduga chapu manung adudi yauriba mayam adu lairam oiriba yenthau horiba mapa aduda loinamak haidokli Leihao su mihul thaul sudi madi apunaba amana pukhibana sana Leihao adu heklobugi matung thongdoksing adu loinamak kawkhri apunabana puba hauri Leihao do sija tumbidi chakum aduda tuminna tasinduna lei
ꯀꯅꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯉꯥ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯤꯜ ꯐꯥꯎꯕ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯂꯩꯍꯥꯎꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯛꯆꯩ꯫ ꯂꯣꯡ ꯈꯣꯜꯂꯨꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯆꯦꯠ ꯃꯀꯥꯏ ꯑꯃꯠꯇ ꯑꯣꯏꯔ ꯐꯥꯎꯕ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯉꯥꯌꯣꯛ ꯆꯐꯨ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯃꯁꯥ ꯁꯦꯡꯕ ꯆꯠꯈ꯭ꯔꯤ꯫ ꯁꯤꯖ ꯇꯨꯝꯕꯤꯗꯤ ꯋꯥꯈꯜꯒꯤ ꯏꯔꯩꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯊꯗꯨꯅ ꯄꯨꯔꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯦꯛꯅꯕ ꯃꯊꯤ ꯐꯣꯡꯂꯕ꯭ꯔꯥ? ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯒꯤ ꯃꯊꯛꯇ ꯂꯃꯜ ꯈꯨꯝꯅꯕ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯂꯩꯍꯥꯎꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯗ꯭ꯔꯤ꯫ ꯋꯥꯈꯜ ꯂꯥꯡꯇꯛꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒꯤꯗ ꯆꯠꯂꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯂꯩꯍꯥꯎꯁꯨ ꯋꯥꯈꯜ ꯐꯨꯝꯕꯪꯅꯩ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯌꯨꯛ ꯑꯗꯨꯗ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯤ꯫ ꯃꯁꯥꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯤ, ꯀꯌꯥꯁꯨ ꯍꯩꯅꯤꯡꯗꯤ꯫ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯤꯟꯗꯣꯛꯄꯗꯧꯅ ꯃꯁꯥ ꯑꯗꯨ ꯁꯥꯔꯤ ꯁꯥꯔꯤ ꯂꯥꯎꯕ ꯐꯥꯎꯕ, ꯆꯤꯛꯄ ꯌꯥꯎꯕ, ꯃꯍꯥꯛ ꯇꯨꯝꯅꯤꯡꯕ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯍꯥꯎ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯉꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝꯗ ꯃꯃꯪ ꯑꯗꯨꯗ ꯎꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯎꯏ꯫ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗꯒꯤ ꯐꯖꯕ ꯍꯦꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯂꯣꯡꯕ ꯈꯣꯟꯕ ꯑꯁꯤꯗꯤ ꯇꯥꯡꯖꯂꯤꯟ ꯑꯣꯏꯅ ꯑꯩꯒꯤ ꯂꯣꯡ ꯑꯁꯤꯗ ꯂꯛꯂꯤꯕꯁꯤꯕꯨ? ꯏꯃꯥ, ꯑꯩꯗꯤ ꯀꯤꯔꯦ"꯫ ꯄꯂꯦꯝ ꯃꯃꯥꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ, ꯏꯆꯥꯅ ꯉꯁꯤ ꯂꯣꯡꯕ ꯈꯣꯟꯕ ꯑꯁꯤꯗꯤ ꯂꯦꯝꯂꯩ ꯉꯥꯗꯤ ꯂꯛꯇ꯭ꯔꯗꯨꯅ ꯇꯥꯡꯖꯂꯤꯂꯥ ꯄꯥꯈꯪꯕ ꯑꯣꯏꯅ ꯂꯛꯂꯦꯗꯣ꯫ ꯏꯆꯥꯗꯤ ꯆꯤꯡꯎ ꯂꯥꯏ ꯊꯦꯡꯅꯔꯦ, ꯈꯣꯌꯨꯝ ꯃꯌꯣꯛ ꯊꯥꯔꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅꯅꯤ ꯏꯃꯣ ꯆꯤꯡꯎ ꯂꯥꯏ ꯇꯥꯏꯅꯔꯒꯤ, ꯈꯣꯌꯨꯝ ꯇꯤꯟꯗꯥꯏꯅꯕꯤꯒꯤ ꯍꯩꯅ ꯇꯨꯡ ꯏꯟꯖꯔꯣ"꯫ ꯂꯩꯁꯅꯥꯅ, "ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯖꯔꯔꯦ ꯏꯃꯥ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ ꯏꯃꯥ"꯫ ꯄꯂꯦꯝ ꯃꯃꯥ ꯑꯗꯨꯅ ꯃꯁꯥꯒꯤꯗꯃꯛ ꯑꯍꯥꯟꯕ ꯍꯧꯕ ꯅꯥꯄꯤ ꯂꯥꯏ ꯍꯧꯔꯥꯒꯤ ꯃꯅꯥ ꯇꯔꯦꯠꯇ ꯇꯦꯡꯕ ꯐꯩꯍꯩꯅꯔꯤ꯫ ꯁꯤꯡꯉꯦ ꯂꯩꯔꯥꯛ ꯂꯪꯊꯥꯕꯅ ꯂꯩꯔꯥꯡ ꯂꯩꯍꯨꯜ ꯇꯝꯗꯨꯅ ꯉꯥꯅꯨ ꯈꯦꯔꯦ ꯆꯤꯟꯄꯥꯛꯄꯤꯒꯤ ꯃꯔꯨꯝ ꯃꯥꯅ ꯌꯦꯔꯨꯝ ꯀꯥꯅ ꯈꯤꯟꯖꯔꯤ꯫ ꯄꯌꯥ ꯃꯥꯄꯟꯅ ꯀꯥꯅꯨꯞ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯂꯣꯡ ꯈꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯤ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯃꯥꯅ, "ꯁꯤꯡꯎ ꯏꯕꯨꯡꯉꯣ, ꯈꯨꯌꯨꯝ ꯂꯥꯏ ꯑꯣꯏꯕꯋꯣ, ꯅꯅꯥꯏ ꯂꯩꯁꯅꯥꯅ ꯇꯤꯜꯂꯝ ꯈꯪꯗꯕ ꯂꯥꯏꯔꯝ ꯈꯪꯗꯕꯗꯒꯤ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯐꯤꯖꯤ ꯐꯤꯅꯥꯅ ꯍꯨꯝꯂꯨꯔꯦ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯈꯌꯣꯝ ꯂꯥꯛꯊꯒꯤ꯫ ꯉꯥꯅꯨ ꯈꯔ ꯆꯤꯟꯄꯥꯛꯄꯤꯒꯤ ꯃꯔꯨꯝꯅ ꯌꯦꯔꯨꯝ ꯀꯥꯡꯉꯛꯈꯤꯟ ꯆꯦꯡꯕ ꯐꯩꯅ ꯆꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯪꯊꯕꯅ ꯉꯥꯅꯨ ꯈꯔ ꯆꯤꯟꯄꯥꯛꯄꯤꯒꯤ ꯃꯔꯨꯝꯅ ꯌꯦꯔꯨꯝ ꯀꯥꯡꯉꯛꯈꯤꯟ ꯆꯦꯡꯕ ꯐꯩꯅ ꯆꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯪꯊꯕꯅ ꯂꯩꯔꯥꯡ ꯂꯩꯍꯨꯜꯇꯝ ꯄꯌꯥ ꯃꯥꯄꯜꯅ ꯈꯅꯞ ꯂꯥꯛ ꯂꯩꯍꯧꯔ ꯃꯅꯥ ꯇꯔꯦꯠꯅ ꯍꯥꯞꯂꯒ"꯫ ꯑꯗꯨꯝꯅ ꯈꯌꯣꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯂꯩꯁꯅꯥꯅ ꯎꯛꯅꯔꯤꯕ ꯇꯥꯡꯖꯂꯤꯟ ꯂꯣꯡ ꯈꯣꯟꯕꯗ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨ ꯂꯥꯏꯅꯤ ꯈꯪꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯈꯪꯍꯧꯗꯅ ꯂꯥꯏꯁꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯐꯨꯛ ꯂꯥꯎꯅ ꯐꯧꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯨꯄꯥ ꯂꯨꯈꯨꯝ ꯄꯟꯗꯨꯅ ꯍꯨꯛ, ꯑꯣꯏꯔꯣꯝ ꯊꯪꯕꯗꯅ ꯁꯅꯥ ꯂꯨꯈꯨꯝ ꯄꯟꯗꯨꯅ ꯍꯨꯛ, ꯇꯨꯕꯤ ꯃꯁꯨꯡ ꯆꯥꯎ, ꯂꯥꯏꯔꯦꯜ ꯂꯨꯈꯥ ꯋꯥꯡꯅ ꯇꯨꯕꯤ, ꯃꯈꯥ ꯃꯌꯥ ꯐꯥꯛꯅ ꯃꯃꯥꯅ ꯈꯌꯣꯝ ꯊꯥꯕꯕꯨ ꯂꯧꯕꯤꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯁꯥꯕꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯡ ꯄꯥꯈꯪꯕ ꯎꯅꯒꯤ ꯆꯠꯄꯗ ꯃꯥꯕꯨ ꯉꯥꯏꯅ ꯂꯣꯡ ꯈꯣꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯎ ꯂꯥꯏ ꯊꯦꯡꯅꯍꯜꯂꯤ, ꯈꯣꯌꯨꯝ ꯃꯌꯣꯛ ꯊꯥꯍꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ? ꯂꯩꯍꯥꯎ ꯃꯤꯍꯨꯜ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯍꯨꯜꯂꯤ꯫ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯦ, ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯁꯤꯖ ꯇꯨꯝꯕꯤ ꯃꯍꯥꯛꯀꯤ ꯌꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨ ꯈꯔ ꯌꯣꯜꯂꯒ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯒꯤ ꯁꯅꯥ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯠꯂꯤ꯫ ꯁꯤꯖ ꯇꯨꯝꯕꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯂꯣꯏꯅꯗꯨꯅ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒꯤꯗ ꯆꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯊꯒꯣꯏꯗ ꯈꯣꯏꯔꯝꯂꯤ꯫ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒꯤ ꯃꯐꯝꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯃꯁꯥꯒꯤ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯍꯤ 13 ꯍꯦꯛ ꯃꯄꯨꯡ ꯃꯔꯤ ꯐꯥꯈꯤꯕꯒ
ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯀꯗꯕꯒꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯊꯒꯣꯏ ꯃꯃꯤꯠꯇ ꯎꯔꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯃꯃꯨꯛ ꯂꯩꯔꯤ ꯍꯥꯏꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯏꯕ ꯑꯃꯁꯨ ꯍꯥꯟꯅ ꯃꯪꯂꯝꯆꯠꯇ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯂꯩꯔꯤꯡꯒꯤ ꯊꯋꯥꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ ꯃꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯈꯥꯗꯨꯝ ꯁꯥꯡꯊꯔꯛꯂꯤ ꯆꯍꯤ 6ꯀꯤ ꯃꯇꯨꯡ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯥꯇꯨꯞꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯂꯥꯏ ꯁꯥꯟꯅꯕ ꯅꯤꯄꯥ ꯑꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯄꯒ ꯈꯨꯟ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯀꯨꯝꯆꯟꯈꯤꯕꯅꯗꯤ ꯃꯇꯝ ꯊꯣꯛꯂꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯔꯥꯡ ꯀꯥꯏꯔꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯡ ꯊꯦꯡꯅꯍꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯁꯥꯗ ꯁꯤꯅꯤꯡꯕ ꯐꯥꯎꯍꯟꯕ ꯃꯊꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯍꯟꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯪꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯤꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩꯔꯤ ꯃꯤꯁꯛ ꯑꯁꯤꯅ ꯀꯨꯝꯆꯟꯈꯤꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯔꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯁꯤꯅ ꯅꯃꯥꯅꯆꯥꯕꯨ ꯇꯦꯝꯁꯤꯡꯅꯔꯛꯀꯗꯧꯔꯤ ꯃꯪꯂꯝꯆꯠꯇ ꯐꯥꯈꯤꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯅ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯅꯠꯇꯦ ꯁꯤꯖꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯅꯤꯂꯗꯆꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯑꯩꯒꯤ ꯏꯅꯦꯝ ꯂꯥꯏꯔꯤꯡꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕ ꯃꯗꯨ ꯅꯠꯇ꯭ꯔꯣ ꯐꯤꯃꯨ ꯁꯦꯠꯄ ꯑꯍꯨꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯈꯥ ꯇꯥꯕꯗꯤ ꯐꯠꯇꯕ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯐꯤꯃꯨ ꯁꯦꯠꯄꯅꯣ ꯏꯃꯥ ꯊꯒꯣꯏꯅ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯅꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯇꯤ ꯄꯜꯂꯥꯟꯗꯕꯤ ꯇꯧꯈꯤꯕꯅ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯉꯝꯖꯕ ꯍꯩꯖꯕ ꯄꯨꯊꯣꯛꯇꯨꯅ ꯄꯜꯂꯥꯟꯗꯕꯤ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯏꯃꯥ ꯑꯃꯨꯛꯇ ꯍꯣꯠꯅꯔꯛꯈꯤꯒꯦ ꯁꯤꯖꯇꯣꯝꯕꯤꯅ ꯄꯜꯂꯥꯟꯗꯕꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯊꯒꯣꯏꯅ ꯄꯜꯂꯥꯟꯗꯕꯤ ꯍꯥꯏꯔꯤꯕꯁꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯍꯩꯅꯤ ꯑꯗꯨꯝꯅ ꯂꯩꯁꯤꯡꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯐꯨꯛꯇꯣꯛꯅꯕ ꯃꯔꯨꯞ ꯐꯪꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯃꯗꯨꯅꯅꯤ ꯃꯇꯝ ꯆꯪꯂꯤꯕ ꯃꯇꯝ ꯂꯧꯔꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯤ ꯍꯥꯏꯔꯒ ꯏꯃꯥꯅꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯝꯅꯕ ꯍꯣꯠꯅꯔꯒꯤ ꯃꯍꯥꯛꯅ ꯅꯃꯥꯅꯆꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯁꯤꯈꯣꯡꯗ ꯇꯥꯏꯅꯈꯤꯗꯧꯔꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯃꯥꯅꯆꯥꯅ ꯌꯦꯅꯈꯥ ꯇꯧꯔꯤꯉꯩꯗ ꯂꯩꯍꯥꯎꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯌꯦꯛꯅꯕꯗꯤ ꯅꯃꯥꯅꯆꯥꯒꯤ ꯁꯤꯖꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯏꯌꯩ ꯍꯩꯅꯤꯡꯗꯕ ꯑꯃ ꯍꯦꯟꯒꯠꯂꯛꯏ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯂꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎꯒꯤ ꯈꯜꯂꯨꯕꯗ ꯁꯤꯖꯇꯣꯝꯕꯤ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕꯤ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯛꯏ ꯑꯌꯦꯡꯕꯤꯅ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯏꯃꯥ ꯏꯆꯥ ꯂꯩꯍꯥꯎꯒꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯕ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯩꯍꯥꯎꯁꯨ ꯆꯍꯤ ꯃꯄꯨꯡ 4 ꯆꯞ ꯆꯥꯅ ꯐꯥꯒꯗꯧꯔꯤ ꯃꯁꯤꯅ ꯀꯝꯗꯧꯕ ꯏꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩꯗꯤ ꯏꯆꯦꯒꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯒ ꯊꯣꯛꯇ꯭ꯔꯤ ꯏꯃꯥꯅ ꯇꯧꯕ ꯌꯥꯕꯗꯣ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯅꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯃꯔꯣꯝ ꯊꯝꯗꯨꯅ ꯃꯤꯕꯨ ꯃꯥꯡꯍꯟꯅꯕ ꯃꯥꯡꯇꯥꯛꯅꯕ ꯁꯤꯟꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕ ꯊꯕꯛꯅꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯂꯥꯛꯄ ꯄꯨꯟꯁꯤ ꯈꯣꯡꯂꯝꯆꯠ ꯑꯁꯤꯗ ꯌꯥꯀꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕ ꯑꯁꯤꯕꯨ ꯁꯤꯖꯇꯣꯝꯕꯤꯅ ꯈꯪꯗ꯭ꯔꯤ ꯏꯅꯥꯎ ꯏꯆꯦꯒꯤ ꯂꯥꯏꯕꯛꯁꯤ ꯊꯒꯣꯏꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯁꯤꯡꯒꯤ ꯃꯇꯨ ꯑꯃ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯁꯣꯛꯍꯜꯂꯣꯏ ꯂꯩꯍꯥꯎꯅ ꯆꯍꯤ 23 ꯐꯥꯒꯗꯕ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯅꯃꯥꯅꯆꯥ ꯑꯩꯒꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯁꯦꯡꯕꯤ ꯁꯦꯡꯕꯥ ꯍꯩꯗꯨꯅ ꯑꯃꯨꯛꯇ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯄꯥꯡꯊꯣꯛꯁꯤ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯈꯪꯉꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯗꯒꯤ ꯅꯤꯔꯒ ꯄꯣꯛꯄ ꯑꯉꯥꯡ ꯑꯁꯤ ꯂꯥꯏ ꯑꯗꯨꯅ ꯂꯧꯁꯤꯟꯒꯜꯂꯤ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯍꯣꯡꯅꯕ ꯁꯤꯡꯕꯤ ꯁꯤꯡꯕꯥ ꯀꯠꯅꯕ ꯁꯛꯂꯣꯟ ꯀꯠꯂꯕꯗꯤ ꯑꯐꯕ ꯑꯣꯏ ꯑꯗꯨꯁꯨ ꯏꯆꯥ ꯂꯩꯍꯥꯎꯒꯤꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯃꯩꯁꯦ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯣꯛꯄꯗꯒꯤ ꯃꯤꯀꯤ ꯂꯥꯏꯈꯤꯗꯕ ꯑꯉꯥꯎ ꯁꯖꯠ ꯑꯃ ꯃꯥꯡꯊꯥꯔꯤ ꯏꯃꯥꯅꯅꯤ ꯑꯃꯨꯛꯇꯪ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝ ꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯁꯤ
Sija tumbiga ayingbiga laisang machi aduda tasinduna lay amaibi thagoi maki laisang manung aduda lairiba ibudau ibendau anibu taiba horakli Leihao bu kannanaba haituna matam aduda thagoigi mamitta urakli Leihao na makutta thang ama pai aduga fimu setpanipa aduda thilli Leihao na khanglabra mitibong mitamba nangina twai aduda lauraga aina peladabani ita khumdonbi amadi laikai asigi lanjatraba singamdana sian khraba mayam adugi laman aina khumlabani mifatta nangna tawba thabakpu aina lairingaida khangloi uroi khanbra Pimu shepanipa adu hudak aduda siri amai thagoi mamit adu pina pungchocho laga pangthorai aduga hojikta mana ukhiba adu ningsingluraga niknik laure masa adu wangang bathokti adubu wafam asi haidok laroigi sija tumbi tumfam chapam ama khanglori khanduna sija tumbi amadi ayingbi mafamda kashu tawroi laitin khoiram laga phagani haikri mahaki mapok numit ini wa ingaida Singbi singba hayu lau haikri Sija tumbigi damak khanbada maibi thagoi adu tasingna warabani Amaibi thagoi laisang mamang aduda leihawri matamsu thengjilaklabanina Sija tumbiga ayingbiga suhankri Wari asigi mapan suba saruk matang sida loisare Wari si pathokchaba matamda soikhi lankhiba yaorabasu mayam ngakpiyu Wari asigi makha mathangi numita mayam punna ngaiminarasi